खरुमजरे ISTV पाउमियंग ताबिरिबा सिंगो तराम नोकचरे हौजिक मरोइबा पाउ यूनियन होम मिनिस्टर राजनाथ सिंहना अथुबा मतमदा अपस्पा सेमदोकपा नत्रगा लौथोकपगी वाफम लेते तुंगी लाकदबा फिबम येंकिनी हाइख्रे मणिपुर सिजनरीबा ड्रग अमसुंग अतै मयाई काबा चिंजाकसिंगना पीरिबा चैथेंग हाइबसिदा नोमगी ओइबा पब्लिक हियरिंग पांगथोकरे अमदे AIBA Women's World Boxing Championship की केजी निफुनिपान की कांगता मणिपुर की बॉक्सर सरजू बला फाइनल चंख्रे हौजी मपोंग पाउ अथुबा मतमदा आर्म फोर्सेस स्पेशल पावर्स एक्ट छेमदोकपा नत्रगा लौथोकपगी वाफम लेते हाइना यूनियन होम मिनिस्टर राजनाथ सिंहना फोंदुखरे इंडिया की वाइस प्रेसिडेंट हामिद अंसारीना एक असी लाना सिजनरी हाइना फोंदुखिबा वाफम की हेक नोंगानबगा होम मिनिस्टर की वाफम असी लाखिबनी ngasi mapan gi pau se kharada phonglakpa report amagi matung ina Jammu and Kashmir gi phibamda ahongba khara urabasu apspada komthokpagi khanadringai da government asina ngaigani haina home minister Rajnath Singhana phongdokki haire atai state singumna Jammu and Kashmir da tang taba phibam ama lakpa aikoina pami adubu haujumaki oina ek asi lauthoknanabagi firep leite matungda lakadabadi aikoina yengani haike असुमना होम मिनिस्टर राजनाथ सिंहना फोंदोकखिबा वाफम असिना नरेंद्र मोदी सरकारना अपस्पादा लौरिबा अकनबा फिरेप असिबु हेना सेसिलहनबा उत्पनि ममांगदा हाना डिफेंस की थौपुरंबा अरुण जेटलीना लेरिबा एनडीए सरकार असिना आर्मीना अपस्पादा थमलिबा मोड असिमक सौगतली हाइना फोंदोकखिबा लेख्रबनि इंडिया की आर्मी ना जम्मू एंड कश्मीर दा अमदी अवांग नोंगपोक लमदम दा मरुओइना मणिपुर दा चनरिबा अपस्पा असि लौथोकपदि लाइरदना खितंग संदोकपा फावबदा यामना कन्ना यानिंगदबा फोंदोकतुना लागले रिपोर्ट असिगी मतुंगिना हौखिबा मेथादा मोदी की सरकार लाकपदगी अपस्पाबु मुथतपा नत्रगा संदोकपगी वाफम पुमनमक मांगख्रे हरे Kadana Sinduna Manipur da सिजनरीबा ड्रग अमसुंग अतै मयाई काबा चिंजाकसिंगना पीरिबा चैथेंग हाइबसिदा नोंमगी ओइबा पब्लिक हियरिंग अमा मणिपुर प्रेस क्लब ता पांथोखरे थोरमसिदा डिस्ट्रिक्ट एंड सेशन जज मणिपुर ईस्ट ओइरंबा उसम कोल सिंह डिस्ट्रिक्ट सेशन जज मणिपुर वेस्ट ओइरंबा के बिपिन चंद्र शर्मा जूरी मेंबर ओइके ड्रग कमरी लेनबा हिरम सिंहदा तोंगान तोंगान बा म्योय सिंहना वांगांखे कदागी प्रेसिडेंट युमनाम रतनना गवर्नमेंट ना मकल कयागी ड्रग सिंह अथिंगबा लेरबसु निसा ओइना सिजिनबा लेपलेट्रे ड्रग थिंगनबगी आइन कया लेरबसु हौजिक फावबा चपचाना थिंगबा ngamdana लेरे ओरगलिबा फिबम मसिना तुंगदा करी ओइरकनी हाइबसि अकीबा पोकले हाइखे नेक्स्ट रिपोर्ट दा मणिपुर की अपुन मिसिंग मनुका लिसिंग फुमरी हेबा ऐसा पॉजिटिव ओइबा वाकता है मशीन सरकार के गमरी ने मशीन की रिपोर्ट की बात मधुदा रिपोर्ट तो तो यू के मशीन के खाई से नसी को मशीन की नमदबा पर समना रदा मन इमु मगदनी मंगाले दमी उंदी मय तो या चावी ममला पा असिना जाति सिगी तुंगिया सारा याम किंगा बा मिपाई ngai को sama मशीन मांगदा ने मणिपुर दा सुविधा बना से इलाम की प्रोडक्शन से होगी से या बस मंगा दी थी मतलब अदु इलाम की प्रोडक्शन से मरा लाइन हम कराय वो हम है स्कूल के वो दे लो बांध बाबा इलाम की प्रोडक्शन से ना इला नहीं में को है कोरिया की जेजुदा चथरिबा AIBA Women's World Boxing Championship की केजी निफुनिपान की कांगुप्ता मणिपुर की बॉक्सर संजय साबम सुरजबला फाइनल चंख्रे ngasi sanakiba semi final bouta Thailand की बॉक्सर रक्षत चुथामातपु पॉइंट अनि अमदा माइथिबा पीदुना फाइनल चंखिबनी हयेंग काजाख्स्तान की किजाइबे नाजिमगा फाइनल सानरगनी चैंपियनशिप असिदा बॉक्सर संजय साबम सरजुबलाना केजी निफुनिपान की कांगुप्ता प्री क्वार्टर फाइनल दा मंगोलिया की बोलोटुल तुमुर की युंगबु माइथिबा पीदुना क्वार्टर फाइनल चंगलखिबनी क्वार्टर फाइनल दा इंडोनेशिया की अल्जियानी सुबुरोबु माइथिबा पिरमदुना ngasi सेमीफाइनल दा थाईलैंड की बॉक्सर रक्षत चुथामातपु माइथिबा पीखिबनी संजय साबम सरजुबला असे इम्फाल ईस्ट की मनुंग चनबा वांखै अयांगबली रोड की पुखरमबम लेरक्तगी संजय साबम राजेन अमदी थोइबी देवी की मचानुपीनी संजय साबम सरजुबला इंसोल्यूशननी तरामाथोइदा एंटालिया टर्की दा पांथोकपा यूथ वर्ल्ड चैंपियनशिप तसु गोल्ड मेडल लौख्रबनी ग्रेजुएट पास तौरबा संजय साबम सरजुबलाना हंदकी AIBA Women's World Boxing Championship ता पीखिबा परफॉर्मेंस की मटुंग इना हयेंग सानगदौरिबा फाइनल बाउट असिदा सोइदना माइ पाक्तुना गोल्ड मेडल लौबा ngamgani हाइना बॉक्सिंग इंडिया की माइकेदगी थाजब थमले इमुंग मनुंगी माइकेदगी सु मांगना सोइदना गोल्ड मेडल लौटुना मणिपुर की द नतना इंडिया की माइ सोइदना पुरकनी हाइबगी चाउंगना थाजब थमले
Manipur Police ki CID da SI oiba mi amana ISTV gi iroi sembada leiba RK Peace Vision gi subscriber da lupa lakh ahum piu haiba yadabadagi khulai sizinaduna phuba saiba gi thawong chatakhibabu yaningdaba phunglokduna ngasi uripoga somlaikai da wakan fam chatakre thawdo asiga mai lenana chenariba nagamampal singjubung laikai dagi Laishram Sunil Apokpai L Birenna iroi sembada leiba RK Peace Vision gi subscriber RK Surjit alias Mocha Apokpa RK Baigasandra Thasiki Tangkungi Numidanga Latuna Lupa Lak Ahum Pina Bakianke Mathangi Numit Tangkunmathoida subscriber Asida Tabak Tauba Saikom Subolbu Pubagaloinana Cable Asida Makatana Tabak Taudana Bakianke Numida Simakta da RK Peace Vision office Latuna SI L Sunil na Nongmai Putoktuna Kuthanaba Honabadagi Miyamna Paduna Mullaga Lampel Police da Sinana Basatpada Langol Biu Manakta Leramba Imphal West Police ki CDO na RK Surjit Phakaga SI Oiba Sunil Buna Thadoraki Haina RK Sunil gi Apokpi RK Ongbi Binona ISTV News da Funguraki Isan Pasiga Angang Amaniga Lady Madamasida Sumana Nomaisi Puraka Kapina Lae Madudaki Kanazin Batokana Hariba Susil Dagi Pana Pariba Nomayashi Mulaga Kamando da Pauraka Sinagare Ado ona taina bada kamando na gi cha china mara leire na fajan bire ado ga hai ro susil hari bani pa china esa china thadore asigumba ona taina ba tauri ba ase mama amma oina ina yaningde ado na mari raima authority na putta khulai paira ta chali bani pa ase matik chaba chairak bibiu ain gi oiba thabak chathabi Kaisamthong Thangjam Lerak Machinda Phamba Dukan Mumu Phutpu Sakandaba Miyoi Singna Mai Thananaba Anirak Honarambabu Yanindaba Phungloktuna ngasi Laikai asigi Lerak Machinda Wakan Pham ama chatakre Kaisamthong Ahandem Laikai Khagem Pali Panthak amadi Kaisamthong Thangjam Leraki Apunba Maira Paibi Singna Chathakiba Mifam aduda Mi Leiba Yum amadi Dukanbu Hanjin Mai Thananaba Honaramba Ichat Yanindaba Phunglokhe Dukan asi haukiba November gi tang ahum amadi Kunmathoi gi athengba numidangda petrol haiduna Mai Thananaba Honaramba Thawong Laikhrabani November Kunmari United National Liberation Front UNLF ki Yankai Suba Mapo Kumon Numit Asida Leibag Miyam gi Nungai Yaibi Marang Kaiba Tungi Punchirol ama Puroknabagi Damag Sanglup Asibu Lingkatlamba Kalalung Kamai President Thongko Pau Singsit Vice President Arambam Somarendra General Secretary Nongmai Them Pahari COAS Longzam Manimohon Organization Hills K Sanazauba Organization Youth Laishram Kanhai Central Committee Member Amasung Sanglup Asibu Linkatpada Chaunga Thaudang Laukiba Layokraba Luchingba Singi Mafamda UNLF Central Committee na Party Amasung Lanmi Sanglup Animaki Maut Silaga Yaulgi Ikai Khumnaba Piri Thoidok Hendokna Manipur gi Irei Chapumna Makki Mafamda su Central Committee na Ikai Khumnaba Utpaga Loinana Yaipa Pauzel Pirakli Central Committee gi Cherol asina Karigidamak Look asi Safong Lakiba Look asigi Pandam amasung Panthung India gi Loilam Lenga ki Saklon Neo-colonialist ki Lengak lon asina Miyambu Namthaba Nat ki Lamda Yochinba Mitopna Laksilakpa Chahi Yankai gi Lantheng Phanglakiba Loksing Sangsingadaba Khongjang Loilam Lengak Nungda Nupi Angang da Chathaba Yot Minai gi Matangda Marik Chumba Paudam Miyamda Thamli Lubasigi Yankai Suba Mapok Kumon Numit Asida Yekna Bagi Kaisum Sangda Lanfa Oina Lairiba Luchingba Sing Officer Amasung Lanmi Sing Amadi Indian Force ki Miyot Minaina Soinai Halaba Ireisa Singi Mafamda Central Committee na Yaipa Pauzel Piri Loinana Party ki Kadar Amasung Local Member Sing Lanmi Sanglup ki Thaupuba Officer Amadi Lanmi Sing Loinana Manipuri Furup Sapum Namaki Mafamda Ikai Khumnabaga Loinana Yaipa Pauzel Piri Numidasida India gi Mayokta Apunba Ningtam Lanthen Chathaminariba Wesiagi Yaulup Sing Marom Dom Lengak Sanaba Ihau Sangsiliba Duhat Nahet Piraba Malemgi Furupum Namag Thoidok Hendokna Manipur Miyamgi Right to Self Determination gi Damag Lanteng Minariba Yaulup Kudingmag Ningtam Lalau Asibu Saugatliba CSO Sing Human Rights Organization Amadi Media Person Pumnamaki Mafamdasu Central Committee na Yaifa Pauzel Pirakli India gi Mayokta Ningtam Lal Thengnariba Kashmiri Miyam Amasung Indiana Duhat
nahetpiraba lairaba longmi sinmi singbu maning tamhananaba sangsilliba CPI Maoist ki lanjangbu su saugatpa phongdoktuna yaifa paujel piri misam miyambu miyot minei amadi sasinaba mihat chathabada ngalo piriba apspa loktokadabani haina singnaduna sahi taramari hena chara henduna laklibi Manipuri miyamgi thauna lingjen masak taklibi Nura Temsing nabi irom chanu sarmilagi mafamdasu UNLF na sauthuk sabagal loinana ikai khumnaba ulakli Maki hanbalay taba lanteng asina India lenga kimiyot minegi akiba asibu mayok na bang ngamnaba duhat na hetpiraba Manipuri miyamgi anoba panggal thauna hapo oirasanu yang kay suba mapo kumon numid asida party asibu lingkat lamba nungsi khiba luchingba sing party ki kadar sing ningtam lan phamda thawai kat khraba Manipur gi athauba lanmi sing amadi India gi miyot minaina punsi pikhamna khraba ireisa pumna makki mafamda UNLF Central Committee na ikai khumna botli Makoi pumna magna utpiramba fidam tung inna yaw lal hogi panthong yaw driba fawba UNLF na ninganaba laitana lanteng nakhigani haina breki matukna me mutaram nokchari Manipur Sangai Festival gi Paujel Puba motorbike rally ama ngasi pesum thongda leiba Irawat Murti gi mamang dagi lamthakre MS Joy Enterprises na Tourism Department ki matenga loinana chatkiba rally adu Enterprises asigi advisor Santi Kumar na lamthake Rider kuntrarom na sarugyaduna chatkiba rally aduna more fawbagi manungda leiba tongan ba mafam singda Sangai Festival ga mari leinaba jejai kaya yenthokpagal loinana poster kaya su thetkani haina advisor Santi Kumar na makata na phungdoraki Festung kumba, play kumba, poster kumba, mayam the Pogin, ama Sangai Swine, the Horedo to Pogin, Peter with the Sasabari. Amaram da Sangai Festival gi sarukama oina MMTA na sinduna il bungdalaiba Manipur Adventure and Allied Sports Institute Masi Complex da pangthokadaba sports exhibition da sarugyagadaba angang ni phuna sabat team ama ngasi Tourism Department ki Deputy Director na lamthakre Exhibition asida angang singna adventure ga mari leinaba tongan ba activity kaya pangthokadawri tharongga mari leinana Tourism Department ki Deputy Director Rachel N Guitena angang singda education ga loinana outdoor activity loksing kaya piba ngamna ba pandamda thoromasi pangthokpani haike Ras Medicity da masinga lokthokpagi operation da thambal khong sabal lekai dagi tourism manihar lekidaba thokdok mari leinana Imphal Police Station na manihar bo operation tawkiba Dr. NG Noren gi mathakta FIR ama lokatuna ngasi ayuk fagat kre Medical Board amana thokdok asida Tizin bada Dr. na section kidi haiba report ama pirakpadagi kudakta FIR ama lokatuna fagat kibni amarom da Dr. NG Norena session court dagi interim bell ama lawram badagi nungthil pung anirom taba adwaida thadokre hari Thongju Chigonglei Makha Development Club amadi Kangla Diagnostic Center RIMS Road na sponsor tawduna Thongju Pechulam Pakta nongmagi oiba lemna layang bagi game ama pangthokre game aduda makal makha kaya gi layong sing Dr. Singna yengkibatan natana X-ray amadi ultrasound gi khudong saba su piki loinana hidak langta kaya su lemni yenthoke Dr. Tararom na sarugyaduna sathakiba game aduda Thongju Chigonglei Makhong Development Club ki General Secretary Sarat Chapomna ayinga sa onarakpa matamda nagan balaina kaya tagi ngathokna ba game asi pangthokpani haike Sumok tik yang kena tenang kalau kesini terjadi apa pun yang apa lagi hari apa lagi di ekonomi menjadi dan orang lagi di ekonomi kata nasional bagi rumah tu yang ada yang lebih jadi apa pun Ning TV Manipur gi miyeng makhada Aribam I Home na sinduna Major Kuldalaiba Aribam I Home da nongmagi oiba lem na mitlayang bagi kem ama pangthokre miyoy kaya da darkar oiba hidak langta kaya supiki Aribam I gi mapu e Jolina Mitpu phana thamnana ba pandamda kemasi pangthokpani haike Singdagi ising imai hantakiba maramna Imphal da ising piriba singda amasung Kangchup plan na hanagumna ising piba ngamloi dawri haina EE water supply maintenance wana thadorokpa cherol amana khangalagi cherol asina makhata na plan ani asina koliba uripok thangmaiban kasamthong Gambles Sagolban amasung yes school gi mafam khara Sangai Pro Nauria pakhanglakpa amadi pasoi gi mafam singni hade New Entrepreneur Development Program for Youth Women's on Food Processing Haiba Thauram ama ngasi Singjamai Parking da leiba Community Hall da pangthokre Commerce and Industry Department amadi Department of Food Processing Industry na sponsor tawduna Council Women's for Self Upliftment na pangthokiba thauram aduda masak naiba miyoy kaya na sarugya ki tongan ba mafam kaya dagi lakpat nupa nupi kaya na sarugya ki ba thauram aduda
Thawram aduga mari lainana Council Women's for Self-Upliftment ke Secretary na wafum kaya phongdoke. I dream to occupy a prestigious position in a reputed organization that has me honor and respect in society. I believe that my efficiency, skill and attitude can prove to be beneficiary as part of my organizations. I also want to serve the nations both socially and economically to the best of my capability. Rotary Club of Imphal na father of social worker Iboyama da wheelchair ama kusinakre ma kisingzamai thongam lekai da leiba mayum da wheelchair kusinabagi thoram adu ngasi fangtokhe. National Bureau of Animal Genetic Resources Karnal na Department of Animal Sciences College of Agriculture Imphal ga kusamnaduna kaw na yen kwakman characterization workshop ama ngarang kiam sifai wangjing kaithel amadi morang tholerak ta leiba Sanajan Mastan Club ta pangtokre. Workshop asida Dr. P.K. Vis amasung Dr. M. Tantiana resource person oike. India da sakanglaba yengi makal tarataruki manungda Manipur gi mahusada gi lereklaba kauna yenasi chande yenasi ki maramda thijinba leitribana atopa leibakta leiriba singa kenabra haibadu khangdri phongdoknake. Dam College Alumni Association na sinduna ngasi oza singbu ikai khumnaba utpagi thoram college asigi Central Hall da pangtokre. Lekidrabi Maharani dana manjurigi mafamda leisu katuna ikai khumnabot ke. IS officer oiramba E Sonamani amadi Alumni Association ki President Dr. Chau Yauna masaknaiba oza kayana sarugya ke. Tongan ba saknairaba myo singbu association na ikai khumnabot ke. E Sonamani na association ki website amasu hangdopaga loinana Dam College ase university ama oiraknaba khonabada miyam punna sarugya minasi haike. Family Court of Manipur amasung KSO Langol na sinduna KBC Church Langol that nomagi oiba legal awareness program ama pangtukre. Awareness program asida Imphal West ki Chief Judicial Magistrate RK Memsa Family Court Manipur ki Judge Ngaini Kim Kipgen KBC Church ki Reverend P Haukip na maru oiba miyosing na sarugya ke RK Memsa na miyambu ain gi maramda khangalabadi isagi hak kanjanaba honabada chawna mating oigani haike. भारत का लोग मैं आपसे मी कोई से हेड फोन को देखी हेड वो जो पुंसी से हेड सिटी पावा मी ये जाति की नत्र का सा करी और सु आगे और सु कोई संसार से ले कोई मक्सदी फना बन्ना लो से असुकी मत यांगरे Publication Division of Mapao na sinduna Mapao gi manga suba se phong ngase Manipur Hindi Parisata phong bagi thoram pangtukre. Thawanga mari lainana RK Kenbo amadi KSIS Manoj Kumar na iba sereng lairik ani khangpok nate yumni amadi kanglaba pamel phongkre. Tharam aduda kumbi kendra gi MLA S Bira Zen Dance Academy gi Director L Opendrona maru oiba music oina sarugya ke. MLA Birana lairik iba masing yamkalagliba makai Manipur Samas asi achumba maikai da lakanana ba honabada mating oigani haike. Awang nong poglamdam gi miyo singbu mainland India singna sa tarakliba miyot mine asidagi ngatok sanaba Bharat Sarkar na thabak lokhat pidabana MSF na Indian Constitution da Armed Act Amend togduna isa ngatok sanaba kulay pai na bagi ayaba pinaba kongjang hauragani haina MSF ki advisor Udoy Luwang na ngasi MSF ki office ta pangthokpa pawmisinga unabada phongdukre. MSF ki President Sherazuddin na India da chatharakli ba thong asi democracy gi asengba wahanthok lehendabani chatharakli ba thabak thong sing asigi matiksa ba action ngasi fawba Bharat Sarkar na lokhat pidri haike. Advisor Udoy Luwang na hauzik namsinduna leiriba casing athuba matamda loshinduna maraleba sing charak piu haike. Masdai mas aduna notice ki people sing maruna chhatra mahiru sing अकोगी दिल्ली दा लेरी बा तवा सिटी सिंग दा लेरी बा सिंग सिदे दा आम इशू तो बकी प्रोविजन से बस माइक शेंग पीबी दबनी हैव सिंग दा माइक सिंग दा थनी गवर्नमेंट शुड बी टेकन इमीडिएट एक्शन अगेंस्ट दोस क्रिमिनल टू डिलीवर जस्टिस टू द विक्टिम्स सी एकोन दा थमजनी इस अदना द डिले इन एक्शंस had created tension and confusion in the present and future. Mamang sahigi August tara Nepal da Manipur Health Services na NM Chani JNM kunmathoi lawna na ba pangtokhiba written test ngasi fawba haidokta na namsinduna thamle athuba matamda haidokpina ba mari leinaba authority da haijaraba su tabidre written test asi athuba matamda haidokpina ba All Manipur NM JNM written test first candidate association na pungning singsile hauze amuka na tembe talo break matung na mayam amuka na taram nokchare
Kanglaipak Students Association Thawal District Council na sinduna mamang sahida pangthokiba ahanba district level talent hunta makok mathang takraba singda manama thumian chokre Waikomani Girls College Thawal okram da pangthokiba thoramasida Thawal Jilla Parishad ki upadhyaksa Elangwam Manglemjau KSA Thawal District ki President Khundrakpam Milan ZDO Thawal gi DI Ice Priyo Kumar Waikomani Girls College ki Principal Okram Chawba Devi su sarugya ke Muslim Students Development Organization Sangayumpham area dagi tongan bahiramda mithoi miheleba sing okpagi thoramama ngasi Sangayumpham pulai pokpi salamacha kaithil da pangthukre thoramasida Sangayumpham part 1 gram panchayat ki pradhan Alipjan part 2 gi pradhan Faraguddin organization asigi president Jamir Khan su sarugya ke Manipur College ki principal oina khalaklaba Dr. Raijuddin Sheikh Electricity ki AE oina khalaba Gayajuddin Wakaf Board ki CEO MD Nezamuddin amasung Lilong Hawaii College ki Games and Sports Secretary oina Mai Palaba MD Wasiwalada Achamba Kudolpot piduna pungning thawat ke Kuninthoirak Suba State Level Yoga Championship ki manamathum yanthokpagi thoramama Jawaharlal Nehru Manipur Dance Academy da pangthokre thoramasida kadagi retired joint director Asem Ibotombe Manipur State Yoga Association ki president O Budi Singhana sarugya ke thasiki tang tara tarukta category tara nithoi thokna pangthokiba competition aduda District Yoga Research and Training Center Kaksingna overall runners up amadi Yoga Training Research Center Manipur na overall team champion oike Loinana category singda makok matang tarba singda manamathum sing yenthoke Sangai Festival da Kombire Exhibition Farm gi Mickey Mouse Children Playhouse ki stall ama pinabagi ayab leirabasu mafam gi matang da Industry Department amadi Tourism Department anina intok insin tongnaduna ngasi fawba mafam pidabagi mayokta pharmacy gi ain gi mateng lawragani hare Housing Satariba Sangai Festival asida phamliba sinjak stall singna yumda sijinaba LPG cylinder sing sijinadanaba hanna haikrabasu karisuna chungdana ngasi su adum sijinaba yauri haina All Manipur Domestic LPG Consumer Welfare Association gi cherol amana phungdorakli Imphal East District Magistrate na thokpa order amada domestic LPG sijinaba yaroi commercial cylinder khaktamak sijinagadabani haiba leina sijinariba stall singi mathakta association na athingma thamle Mari lainaba sarkar ki department na asigumba lana sijinaba amade yoliba kaya asibu una karisu khangdaba amagum yengduna laithokli haire Sai Satya Sai Seva Center Arabti mamang laikai na sinduna Marfunipan suba Bhagwan Sai Satya Sai Baba gi mapok kumon thoram Arabti mamang laikai da laiba Santi Nilayam da lining laishon kaya galoina na pangthokre MCSC na lawba examination da mai paktuna MPS oina khalaklaba kongpal kongkham laikai dagi Irom Rojitpu Amateur Athletic Association na taram na okre Kongpal da pangthokiba thoramasida BSNL gi AGM NI Singha amasung association gi president KS Raju su sarukya ke Bharatiya Janata Party Kisan Morcha Kairao Mandal sembaga loinana Mohan Singhana president amadi ki Bobabu general secretary oina khankre How's the Paulo Wirasi? Tabuk Pau Pizari Railway Recruitment Board na staff nurse Jamapan Gayakay Matoy, Health and Malaria Inspector Grade 3, Pharmacist, ECG Technician, Radiographer, Lab Assistant, Lab Superintendent, Hemodialysis Technician, Cardiology Technician, Audiologist, Speech Therapy, Masung Ate Ahang Mapong Kara Lawgadawri. Masagi Jahitara ni Pandagi kontra mga Fawi Manung da Layba Oigadabani, Mahigitag Pong Janavo Oigadabani, Online Registration Tawbugi Aruba Matam Jahi Asigi December Ama Fawani, Examination Center Guwahati da Oiba na February ni Panda parikya pangthokani mathakta pankriba thaboki pau asigi hen akupa marol babu parada leba job center dagi khangbayagani Makatarapada Manipur Fire Service Department ki tungan ba famgi post masing chamagani fumari lawgadawri Employment Exchange ki khutang da candidates na apply tarok laga lagliba December gi tangkun fawbi manung da Fire Service Headquarter Imphal da darkas yaholakadabani darkas form Fire Service Headquarter Imphal dagi fangani lawgadawri ba form sing adudi reading fireman driver mechanic fitter amadi sweeper ni famgi matung ina mahigi thaksu tongangani hari hena akupa marol Fire Service Headquarter Imphal dagi khanglabi yagani hari Thaboki pau matas that visinjari
Maka taba pauda Lenagam Film Company na ahan bo oina gospel album ama putukre tafau kuki kul da pangtu ki bataramasida Molnom Kulgi Chief Houghtonland Wi-Fi Deputy Inspector of School L John Saitium Industry ki Manager Raju Sharma Kangui Area Chief Association ki Secretary K Hesat Kipgen ADC Sadar Hills ki Member Lenkomang Tongloi Susarukya ki Taramasida sahi asigi Miss Kut Takrabi Lam Naimoy Tongloi Busu Taram na okay Saite Academy New Delhi gi miyeng makhada Naharol Korirol Silub Assam Lakhipurna Sinduna Kabi Khairuddin Chaudhuri Saugaizam Brojeshwar amadi Sagol Sem Double Singhagi Punsi amasung Thabak Singh haibasida nomugi oiba khara nainaba mifam ama Lakhipur Municipality Conference Hall da pangthokre Tharomasida Manipur Language Advisory Board ki convener Professor S. Bihari Susarugya ki Tharomasigi sarukamo oina saireng saidinaba amasu pangthokhe Singjamai Waikom Lekai dagi Yengkom Sodeba Sahi Kunithoirom Suraba Nupamasa ama Yum dagi A Star Car ama MN01X 0270 Tongduna Thokiba dagi Mafam Khangdana Mangkre Nupamasa si foot manga inchi manga wangi mamai sangi mangna thokiba matamda jogging shirt ama litki half pen ama setki kanagumbana nupamasa asibu thengnarabadi mobile number 8415982612 natraga 9856898391 natraga manaknakpa police station da sinabiu haide Kwakaitel Konjeng Lekai Apunba Naharol Saitha Amadi Nupi Samas Konjeng Lekai Anina Punduna Lekai Asida Mai Kabanisa Chaba Amadi Yonba Ngasidagi Atik Matamlagani Haibagi Pauzil Puba Mairagi Rally Ama Jingtham Lekai Konjeng Lekai Lamdingi Akoibada Mairagi Rally Zatkre Mafamasiki Akoibada Nisa Chaba Yonba Kaya Thinglagani Haibagi Pauzil PK Manipur Fire Service Department Amasung St. John Ambulance India Manipur branch ka khusam duna December ahum dagi manga fawba nimit humni gi certified first aid training course ma Manipur Fire Service headquarter da pangthukadare yawning ba sahi kundagi nifu fawpada leiba mier singna December ama fawbagi manungda Manipur Fire Service da registrar tawgada bani hade hausi sanbagi paw Nasi sanabagi pau de polo Manipur Sangai Festival ke mari lenena Manipur Horse Riding and Polo Association and Sinduna Imphal gi polo ground da mapaleba ki tim taret yauna punna tim mapanna saruk yaduna Imphal gi polo ground da chathariba nipan suba Manipur Polo International gi ngasasana ki ba ahanba match da USA na Mongolia bu panjel tarahundoi anida maitiba pikre Match asida USA gi Jacob Brown na ahanba ani suba ahum suba amadi mari suba sakrada panjel taruk sanke Danjin na ahum suba amadi mari suba sakrada panjil ahum chanki Daniel Sebastian amadi Benel na ahan basakra ani suba sakrada panjil amamam chanki Mongolia gi panjil ani adu Myanmar Jeff na ahum suba amadi mari suba sakrada chanki bani ani suba match ke sanaki bada France na Thailand bu panjil tarahum doi tareta maitiba pikre France ki panjil sing adu Matthias na ani suba sakra amadi ahum suba sakrada panjil mari chanki Rodolfo na ahanba ani suba amadi ahum suba sakrada panjil mari chanki Marcelo na ahanba amadi ani suba sakrada panjil ani chanki Bastian na ahanba amadi ani suba sakrada panjil ani chanki atopa panjil aduna Thailand gi aun panjil oina chanki bani Thailand gi panjil sing adu Jetipon na ahanba ani suba amadi mari suba sakrada panjil taruk chanki atopa panjil aduna Sufa China chanki bani ahum suba match ke sanakiba Manipur amadi Poland gi match chakra ahum sanaraba matungda mamsilakpadagi mari suba chakra sanakidre ahum suba chakra loiba fawada Manipur na Poland bu panjil taramanga amada mangjil thaduna chatli match asida M Jawan na panjil mapan chanki Ice Abung Sana na panjil mari amadi S Bimol P Jotin na panjil amamam chanki Makataba mari suba sakra hayeng ayuk pumapan da sanaragani hayeng ahanba match da England amadi India team A ga sanagani ani suba match da South Africa amadi Thailand ga sanaragani Put your shoulder to big bump and he taps the ball through. Young Kevin, good play.
Imphal East na point nifu taruk phangduna state level North East Sports Competition gi overall team champion oikre. Youth Affairs and Sports Department sinduna Khumal Lampak Sports Complex ta district nipana saruk yaduna chatarakiba state level North East Sports Competition ngasilusin kre. Lusin bagi thoramda IAS ki director N Ashok Kumar amadi Joint Director Pramodana Thoromapu oike. Competition asida Imphal East na nupa masagi athletic, archery amadi karate da ahanba position take. Nupi masana athletic, weightlifting amadi karate da anisba position taduna overall team champion oikibani. Imphal West na judo masana da nupa masa amadi nupi masana ahanba position, taekwondo da anisba position. Wushu masana da nupa masagi team na ahanba amadi nupi masana anisba take. Karate masana da nupi masana ahanba amadi nupa masana anisba taduna point nifumari pangbadagi second position takre. Thawbal district na weightlifting masana da nupa masa amadi nupi masagi team na ahanba take. Badminton masana da su nupa masa amadi nupi masagi ahanba take. Athletic amadi archery masana da nupi masagi team na ahanba taduna point nifunitoy pangbadagi ahum suba position takre. Ahanba anisba amadi ahum suba taraba team sing da Thoromapu singna trophy ka loinana certificate sing kusinaki. International Badminton Federation amadi Asia Badminton Confederation gi miyeng makhada Singapore Badminton Association sinduna thasiki tang taratagi chatharakiba OUE Singapore Youth Badminton International da India gi mo sinduna sanariba Manipur dagi Mairaba Luang Saitram de makhagi nupa masagi single gi final da Indonesia gi Afkar M gi makutta set anisno da maithiduna runners up tahure. Tournament asida Asia country dagi badminton sanaroi lising amaga chama humudrana atho ehen tanakibani. All Manipur Football Association sinduna Khumal Lampak ke artificial turf ground da district mangana saruk yaduna chathariba kuntaruk suba junior boys inter district football tournament ki ngasi sanakiba ahanba match da district sports association Bisnupur na district football association Thawbal bu panjil ahum amada maithiba pikre. District Sports Association Bisnupur gi goal sing adu Y Hari Sankarna ahanba half ki kunmapan suba minute amadi ani suba half ki apiba matamgi ahapa minute ahumda goal ani chanki. Atopa goal aduna W Mahesana ani suba half ki nifumari suba minute chanki bani. District Football Association Thawal gi amatangai raba panjil adu Ice James na ahanba half ki apiba matamgi ahapa minute amada chanki. Ani suba match ki sanaki bada Imphal West District Football Association na Imphal East District Football Association bu panjil mari amada maithiba pikre. Imphal West District Football Association gi panjil sing adu SS Netwajit na ahanba half ki kuntra manga suba amadi ani suba half ki yakimapan suba minute ta goal ani chanki. Atopa goal ani aduna TS Kishan amadi KS Johenna ani suba half ki apiba matamgi ahapa minute ama amadi ani suba minute chanki bani. Imphal East District Football Association ki amatangai raba panjil adu MD Ajona ahanba half ki apiba matamgi ahapa minute ani da chanki. Manipur Nagaland sector CRPF na sinduna Langjing Achoba football ground da team tara tarunga saruk yaduna chathariba manga suba site Manoranjan Singh Memorial CRPF football tournament ki ngasasana ki ba ahanba match da PVFC Sangai Progna LFC Lamsang bu goal mari anida maithiba pikre. PVFC Sangai Progi goal sing adu baitena ahanba half ki kun manga suba kuntra manga suba madini fu suba minute ta goal ahum chanki. Atopa goal aduna tangbal na ahanba half ki kunitoy suba minute chanki bani. LFC Lamsangi goal ani adu Hemosandra amadi Dolena ani suba half ki nifutaruk suba amadi yangkai manga suba minute chanki. Match asida PVFC Sangai Progi Jacob amadi Marian Dunda referee na yellow card book tawki. Ani suba match ki sanaki bada KGYA Kangla Tongbina FCC Langol bu goal ahum anida maithiba pikre. KGYA Kangla Tongbigi goal ahum adu Ras Gautam na goal ani amadi Bisorjit na goal amasanki. FCC Langol gi goal ani adu Dingbal amadi RK Tombana chanki. December ki tang mari dagi taret fauba Malaysia gi Penang da pangthoka doriba international hockey tournament ta saruk yagadaba India team da Manipur dagi sanaroi mari K Arun P Adeba TS Herojit amadi P Jupiter Indoor Hockey Association of India na khalakpada Manipur Indoor Hockey Association na nungaiba phungdoktuna tournament asi mai pakpa oirasanu haiduna Mangol Arsibat pikre.
Manipur Softball Association na sinduna lilong chajing kangjay bungda nupa masa amadi nupi masagi team mapan na saruk yaduna chatarakiba kunmapan suba senior state level softball championship ki nupa masagi winner SEACO yes school no oikre nupi masagi team na UKC saito no oikre Mumbai da thasi ki tang ahum dagi nipan fawba pangthokiba humpunitoi suba senior national squash championship ta saruk yaruba Manipur squash team okpagi thoram ama Manipur squash racket association sinduna khumalampak ta pangthokre hauji ngasi nong magi ing sagi pawda ICAR lamhel pataki phangba pawgi matungina ngasi khwaidagi saba degree celsius kontra dasmik ahum khwaidagi ing bana degree celsius mapan dasmik manga nungsita yawba ising manil gi chang ayukta chada marfudra taruk nungthildana chada yangkai ni thoi nongjugi chang nil haujare badamari bapa mukhana Union Home Minister Rajnath Singhana athuba matamda apspa semdokpa natraga lautokpagi wafam leite tungi lakadaba phibam yengkini haikre Manipur da sizinariba drug amasung atay mayay kaba chinjak singna piriba chaiteng haibasida nongmagi oiba public hearing pangthokre amadi AIBA Women's World Boxing Championship ki KG nifunipan gi kanglupta Manipur gi boxer Sarjubala final changkre ngasi go na di ISTV na pizaba paw matang solution jare miyang tabiriba singbo amukahana kurumjare